Ngasisu mahawsagumna mayamgidamakta nungairaba pungawari ama puduna lakjari. Wari asigi mamingna Hingchabi Rani. Thaina mamangayda ningthaw ama palami. Ningthaw asigi layma ani lerami. Layma ani asigi manungda atonbi asina Hingchabi ni. Aduga masasu pokte. Layma ahal asidi machanupa ama poktuna sanjen sangak ngamlakpagi matam adugumna chawrakle. Matam asida Hingchabi asina khalli. Angang ase leirabadi chawraklaga mahakna ningthaw soidana oikragani. Aduga layma ahalna ningthaw pokpini haiduna nungaina leikragani. Aduga aidi aremba tarani. Adunadi angang ase hattaba yadre. Asi khalladuna layma atonbi asina angang asibu mama Hingchabigida tharaga chathokhalage haina leple. Layma atonbi aduna magi mamada cherol ama ire. Maroldi ima angang ase hek thengnabaga chathokpi. Aigi icha nate amuk tharaklaganu konungda. Asumna cherol aduda irami. Thaurang asigidamakta layma atonbi asina ningthawgi mamangda mache laymahalda asumna hairei. Iche aikhoigi imado yamna sole konungda lakpasu ngamdre hai. Isa ibungosu uningi haye. Aigisu imada pau ama cheningba. Icha ibungose nongma ninidang imagi manakta chathalluge. Maduda mache laymahalna khumlai. Karisu kaide inaoibema mabokida chatpabu. Asumna hainaraduna layma atonbina mahaki kada layma ahalgi macha ado kaushile. Layma atonbina angang aduda hairei. Ibunga nang aboki yumda chatluso adugane che asisu piruso. Maduda angang aduna khumlai. Ima aidi iboki yumdi khangde karamna chatlunia. Asumna hairakpa sida layma atonbi Hingchabi asina khumlai. Ibunga imana khangnaba takani. Tu ada laybak ama layriba ase hek lanthokpaga khara chatlaga sana khongnang amagi makhongda yum ama layramgani. Mado naboki yumni. Adugane nangna lambi chatpadane che ase phaktoktuna yengba yade ko. Asumna haiduna angang adugi makokta yetliba kok yet aduda che ado thechinbire. Aduga angang adubu mama Hingchabigi manakta tharakle. Angang asina asum lakpana laybak amagi konung yaurakle. Adudagi mahakna chatpada waraduna ningthawgi sanathongda hauriba khongnang amagi makhongda ngaihak pothabada tumthokre. Asumna mahakna tumduna layringai matam masida ningthaw adugi machanupi ado manai singa ising sokpa thorakpada angang aduna tumduna layriba ado ure. Maduda mahakna khali angang ama masida tumliba ase achamba angang dimande. Aduga mahak asi yamna lapna lakpasu mali. Asumna khalladuna yenglingaida angang adugi makokta chi ama thelibado ure. Adudagi mahakna changsillaga chi ado phaktoktuna yengluba matamdadi ngasaigi mama atonbi Hingchabi aduna irakpa marol ado thengnari. Madu ubada mahakna khali masigi angang asi mama Hingchabina hatokhinaba tharaklamba tare. Adunadi aina mabu kandaba yadre. Asumna khalladuna mana che ado segaikri. Aduga cherol lama ire. Cherol adugi maroldi ima angang ase aina hek pukchaba ichani. Matu tubum amata tatpa yade ko thuna thabiro. Asumna iraga hanagumna angang adugi makokta thechinkre. Adudagi ningthawgi machanupi ado ising soklaga chatkre. Asum tawduna angang asina ngaihak tumluraba matungda mikap thoraklaba matamdadi numit ase thengjillamle. Adudagi mahakna phuk haugatuna numit takhiba tare khanduna khara chatlaga laybak ado
ꯄ꯭ꯔꯞ ꯄ꯭ꯔꯞ ꯂꯥꯟꯊꯣꯛꯂꯤ꯫ ꯈꯔ ꯆꯠꯂꯒ ꯍꯤꯡꯆꯥꯕꯤ ꯑꯗꯨꯒꯤ ꯃꯌꯨꯝ ꯌꯧꯔꯦ꯫ ꯍꯤꯡꯆꯥꯕꯤ ꯑꯗꯨꯒꯤ ꯃꯌꯨꯝ ꯌꯧꯕ ꯃꯇꯝ ꯑꯁꯤꯗ ꯍꯤꯡꯆꯥꯕꯤ ꯑꯁꯤꯅ ꯃꯤꯁꯥ ꯆꯥꯅꯤꯡꯉꯤꯗ, ꯃꯤꯅꯨ ꯅꯝꯃꯤꯗ ꯑꯁꯨꯝꯅ ꯃꯁꯝ ꯏꯐꯥ ꯐꯥꯔꯗꯨꯅ ꯃꯃꯤꯠ ꯆꯐꯨꯃꯨꯛ ꯂꯥꯎꯗꯨꯅ ꯏꯃꯨꯡꯗꯒꯤ ꯆꯦꯟꯊꯣꯔꯛꯂꯤ꯫ ꯃꯇꯝ ꯑꯁꯤꯗ ꯑꯉꯥꯡ ꯑꯁꯤꯅ "ꯏꯕꯣꯛ, ꯏꯃꯥꯅ ꯆꯦ ꯑꯁꯦ ꯄꯤꯔꯛꯏ" ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯕꯣꯛꯇ ꯄꯤꯁꯤꯜꯂꯦ꯫ ꯑꯗꯨꯗꯒꯤꯗꯤ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯐꯥꯛꯇꯣꯛꯇꯨꯅ ꯌꯦꯡꯂꯒ ꯑꯉꯥꯡ ꯑꯁꯤꯗ ꯍꯥꯏꯔꯛꯏ, "ꯏꯁꯨꯅꯤ ꯅꯁꯤꯗꯤ, ꯏꯁꯨꯕꯨꯗꯤ ꯀꯗꯥꯏꯗꯒꯤ ꯆꯥꯕ ꯌꯥꯒꯗꯒꯦ?" ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯑꯉꯥꯡ ꯑꯗꯣ ꯏꯃꯨꯡꯗ ꯆꯪꯂꯁꯤ ꯍꯥꯏꯗꯨꯅ ꯄꯨꯁꯤꯟꯈ꯭ꯔꯦ꯫ ꯑꯗꯨꯗꯒꯤꯗꯤ ꯑꯉꯥꯡ ꯑꯗꯣ ꯄꯤꯖ ꯄꯤꯊꯛ ꯇꯧꯗꯨꯅ ꯑꯍꯤꯡ ꯑꯗꯨꯃ ꯂꯦꯜꯂꯤ꯫ ꯑꯗꯨꯗꯒꯤ ꯅꯣꯡꯉꯥꯜꯂꯦ꯫ ꯍꯤꯡꯆꯥꯕꯤ ꯑꯁꯤꯅ ꯑꯉꯥꯡ ꯑꯗꯨꯗ ꯍꯥꯏꯔꯛꯏ, "ꯏꯕꯨꯡꯉꯣ, ꯏꯁꯨꯅ ꯆꯥꯅꯕ ꯃꯤꯔꯥ ꯁꯥꯔꯥ ꯑꯃꯠꯇ ꯊꯤꯔꯨꯈꯤꯒꯦ, ꯅꯪ ꯌꯨꯝ ꯑꯁꯦ ꯁꯪꯗꯨꯅ ꯂꯩꯔꯝꯃꯨ." ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯍꯤꯡꯆꯥꯕꯤ ꯑꯗꯣ ꯆꯠꯈ꯭ꯔꯦ꯫ ꯃꯇꯝ ꯑꯁꯤꯗ ꯅꯤꯡꯊꯧ ꯃꯆꯥ ꯑꯁꯤꯅ ꯈꯜꯂꯤ, "ꯑꯩꯒꯤ ꯏꯃꯥ ꯇꯣꯟꯕꯤ ꯑꯁꯤꯗꯤ ꯍꯤꯡꯆꯥꯕꯤꯒꯤ ꯃꯆꯥ ꯑꯣꯏꯔꯦ, ꯑꯗꯨꯅꯗꯤ ꯃꯈꯣꯏꯁꯤꯡ ꯑꯁꯦ ꯀꯔꯝꯅ ꯍꯥꯠꯁꯤꯒꯦ?" ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯍꯤꯡꯆꯥꯕꯤ ꯑꯁꯤꯅ ꯁꯟ ꯁꯦꯟꯃꯤꯟꯅꯕꯗꯒꯤ ꯃꯄꯥꯡ ꯀꯥꯏꯅꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯄꯗ ꯂꯃꯥꯡꯅꯗꯨꯅ ꯂꯩꯔꯤꯕ ꯑꯉꯥꯡ ꯑꯃ ꯐꯥꯗꯨꯅ ꯄꯨꯔꯛꯂꯝꯃꯤ꯫ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯃꯌꯨꯝ ꯌꯧꯔꯛꯂꯕ ꯃꯇꯝꯗ ꯅꯤꯡꯊꯧ ꯃꯆꯥ ꯑꯗꯨꯗ ꯍꯥꯏꯔꯛꯏ, "ꯏꯕꯨꯡꯉꯣ, ꯁꯟꯖꯦꯟ ꯅꯍꯥ ꯑꯉꯥꯡ ꯑꯃ ꯊꯦꯡꯅꯗꯨꯅ ꯐꯥꯔꯒ ꯄꯨꯔꯛꯂꯦ, ꯑꯁꯤ ꯊꯣꯡꯗꯨꯅ ꯏꯁꯨ ꯏꯕꯦꯟ ꯆꯥꯃꯤꯟꯅꯔꯁꯤ." ꯑꯁꯨꯝꯅ ꯍꯥꯏꯔꯛꯄ ꯑꯁꯤꯗ ꯅꯤꯡꯊꯧ ꯃꯆꯥꯅ ꯑꯁꯨꯝꯅ ꯈꯨꯝꯃꯤ, "ꯏꯕꯣꯛ, ꯑꯉꯥꯡ ꯑꯁꯤꯗꯤ ꯆꯥꯔꯒꯨꯝꯁꯤ, ꯑꯩꯒꯤ ꯏꯅꯥꯎ ꯑꯣꯏꯅ ꯊꯝꯂꯒꯦ, ꯏꯕꯣꯛꯅ ꯆꯥꯊꯣꯛꯈ꯭ꯔꯒ ꯏꯇꯣꯝꯇ ꯂꯩꯍꯧꯕ ꯅꯨꯡꯉꯥꯏꯇꯦ." ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯁꯟꯖꯦꯟ ꯅꯍꯥ ꯑꯗꯨꯒꯤ ꯃꯊ꯭ꯋꯥꯏ ꯀꯜꯂꯤ꯫ ꯅꯣꯡꯃꯗꯤ ꯅꯤꯡꯊꯧ ꯃꯆꯥ ꯑꯁꯤꯅ ꯍꯤꯡꯆꯥꯕꯤ ꯑꯗꯨꯗ ꯍꯥꯏꯔꯛꯏ, "ꯏꯕꯣꯛ, ꯏꯕꯣꯛꯇꯤ ꯁꯣꯜꯂꯦ, ꯏꯕꯣꯛꯅ ꯁꯤꯈ꯭ꯔꯕꯗꯤ ꯑꯩꯈꯣꯏꯗꯤ ꯀꯅꯥꯒ ꯂꯩꯍꯧꯒꯅꯤ?" ꯋꯥꯁꯤ ꯇꯥꯕꯗ ꯍꯤꯡꯆꯥꯕꯤꯅ ꯈꯨꯝꯂꯛꯏ, "ꯏꯕꯨꯡꯉꯣ, ꯏꯕꯣꯛꯀ ꯅꯃꯥꯒꯗꯤ ꯁꯤꯈꯤꯔꯣꯏ, ꯏꯕꯣꯛꯀ ꯅꯃꯥꯒꯅ סיꯒꯗꯕꯗꯤ ꯂꯥꯎ, ꯏꯕꯣꯛ ꯇꯥꯛꯀꯦ." ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯃꯈꯣꯏꯒꯤ ꯊꯋꯥꯏ ꯊꯝꯂꯤꯕ ꯃꯐꯝ ꯑꯗꯨ ꯇꯥꯅ ꯅꯤꯡꯊꯧ ꯃꯆꯥ ꯑꯗꯨ ꯄꯨꯔꯛꯂꯦ꯫ ꯑꯗꯨꯗꯒꯤꯗꯤ ꯃꯁꯨ ꯃꯕꯦꯅ ꯈꯔ ꯆꯠꯂꯕ ꯃꯇꯨꯡꯗ ꯅꯥꯄꯤ ꯍꯧꯕ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯅꯤꯡꯊꯧ ꯃꯆꯥ ꯑꯗꯨꯅ ꯍꯪꯂꯛꯏ, "ꯏꯕꯣꯛ, ꯃꯁꯤꯒꯤ ꯅꯥꯄꯤ ꯑꯁꯦ ꯀꯔꯤ ꯃꯃꯤꯡ ꯀꯧꯒꯦ?" ꯃꯗꯨꯗ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯈꯨꯝꯃꯤ, "ꯏꯕꯨꯡꯉꯣ, ꯃꯁꯤꯒꯤ ꯅꯥꯄꯤ ꯑꯁꯦ ꯀꯛꯐꯩ ꯆꯥꯎꯕꯤ ꯀꯧꯏ. ꯃꯁꯤꯒꯤ ꯃꯅꯥ ꯑꯁꯦ ꯊꯠꯂꯒ ꯀꯛꯐꯩ ꯆꯥꯎꯕꯤ ꯅꯪ ꯆꯥꯎꯍꯧꯔꯣ ꯍꯥꯏꯗꯨꯅ ꯂꯩꯕꯥꯛꯇ ꯍꯦꯛ ꯊꯥꯗꯕ ꯃꯇꯝꯗ ꯀꯛꯐꯩ ꯃꯌꯥꯝ ꯑꯃꯅ ꯄꯨꯡꯌꯣꯝ ꯌꯣꯝꯗꯨꯅ ꯆꯠꯄ ꯉꯝꯂꯣꯏꯗꯧꯔꯤꯕꯅꯤ." ꯃꯗꯨ ꯇꯥꯕꯗ ꯑꯉꯥꯡ ꯑꯁꯤꯅ ꯃꯅꯥ ꯈꯔ ꯊꯠꯂꯒ ꯐꯨꯔꯤꯠꯈꯥꯎꯗ ꯍꯥꯞꯆꯤꯜꯂꯤ꯫ ꯑꯗꯨꯒ ꯈꯔ ꯆꯠꯂꯒ ꯑꯇꯣꯞꯄ ꯅꯥꯄꯤ ꯑꯃꯃꯨꯛ ꯍꯧꯕ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯑꯉꯥꯡ ꯑꯗꯨꯅ ꯑꯃꯨꯛ ꯍꯪꯂꯛꯏ, "ꯏꯕꯣꯛ, ꯃꯁꯤꯒꯤ ꯅꯥꯄꯤ ꯑꯁꯤꯅ ꯀꯔꯤ ꯃꯃꯤꯡ ꯀꯧꯒꯦ?" ꯃꯗꯨꯗ ꯍꯤꯡꯆꯥꯕꯤꯅ ꯈꯨꯝꯂꯛꯏ, "ꯏꯕꯨꯡꯉꯣ, ꯃꯁꯤꯒꯤ ꯅꯥꯄꯤ ꯑꯁꯤꯅ ꯇꯤꯝꯐꯥ ꯆꯥꯎꯕꯤ ꯀꯧꯕꯅꯤ. ꯃꯁꯤꯒꯤ ꯃꯅꯥ ꯑꯃ ꯊꯠꯂꯒ ꯇꯤꯝꯐꯥ ꯆꯥꯎꯕꯤ ꯅꯪ ꯆꯥꯎꯍꯧꯔꯣ ꯍꯥꯏꯗꯨꯅ ꯂꯩꯕꯥꯛꯇ ꯍꯦꯛ ꯊꯥꯗꯕ ꯃꯇꯝꯗ ꯇꯤꯝꯐꯥꯅ ꯄꯨꯡꯌꯣꯝ ꯌꯣꯝꯗꯨꯅ ꯆꯠꯄ ꯍꯦꯛꯇ ꯉꯝꯂꯣꯏꯗꯧꯔꯤꯕꯅꯤ." ꯃꯗꯨ ꯇꯥꯕꯗ ꯑꯉꯥꯡ ꯑꯁꯤನ ꯃꯅꯥ ꯈꯔ ꯊꯠꯂꯒ ꯐꯨꯔꯤꯠꯈꯥꯎꯗ ꯍꯥꯞꯆꯤꯜꯂꯤ꯫ ꯑꯗꯨꯗꯒꯤꯗꯤ ꯈꯔ ꯑꯃꯨꯛ ꯆꯠꯂꯒ ꯅꯥꯄꯤ ꯈꯔ ꯑꯃꯨꯛ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯑꯉꯥꯡ ꯑꯗꯨꯅ ꯍꯤꯡꯆꯥꯕꯤ ꯑꯗꯨꯗ ꯑꯃꯨꯛ ꯍꯪꯂꯛꯏ, "ꯏꯕꯣꯛ, ꯃꯁꯤꯒꯤ ꯅꯥꯄꯤ ꯑꯁꯤꯅ ꯀꯔꯤ ꯃꯃꯤꯡ ꯀꯧꯕꯒꯦ?" ꯃꯗꯨꯗ ꯍꯤꯡꯆꯥꯕꯤ ꯑꯁꯤꯅ ꯈꯨꯝꯂꯛꯏ, "ꯏꯕꯨꯡꯉꯣ, ꯃꯁꯤꯒꯤ ꯅꯥꯄꯤ ꯑꯁꯤꯅ ꯏꯁꯤꯡ ꯆꯥꯎꯕꯤ ꯀꯧꯏ. ꯃꯁꯤꯒꯤ ꯃꯅꯥ ꯑꯃ ꯊꯠꯂꯒꯅꯦ, ꯏꯁꯤꯡ ꯆꯥꯎꯕꯤ ꯅꯪ ꯆꯥꯎꯍꯧꯔꯣ ꯍꯥꯏꯗꯨꯅ ꯂꯩꯕꯥꯛꯇ ꯍꯦꯛ ꯊꯥꯗꯕ ꯃꯇꯝꯗ ꯏꯁꯤꯡꯅ ꯏꯀꯣꯏ ꯀꯣꯏꯁꯤꯟꯗꯨꯅ ꯆꯠꯄ ꯉꯝꯂꯣꯏꯗꯧꯔꯤꯕꯅꯤ." ꯋꯥꯗꯨ ꯇꯥꯕꯗ ꯑꯉꯥꯡ ꯑꯁꯤꯅ ꯃꯅꯥ ꯈꯔ ꯊꯠꯂꯒ ꯐꯨꯔꯤꯠꯈꯥꯎꯗ ꯑꯃꯨꯛ ꯍꯥꯞꯆꯤꯟꯈ꯭ꯔꯦ꯫ ꯑꯗꯨꯗꯒꯤ ꯈꯔ ꯑꯃꯨꯛ ꯃꯈꯣꯏ ꯑꯅꯤ ꯆꯠꯃꯤꯟꯅꯔꯝꯃꯤ꯫ ꯃꯗꯨꯗ ꯑꯇꯣꯞꯄ ꯅꯥꯄꯤ ꯈꯔ ꯑꯃꯨꯛ ꯍꯧꯕ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯑꯉꯥꯡ ꯑꯁꯤꯅ ꯍꯤꯡꯆꯥꯕꯤ ꯑꯗꯨꯗ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯏꯕꯣꯛ, ꯃꯁꯤꯒꯤ ꯅꯥꯄꯤ ꯑꯁꯤꯅ ꯀꯔꯤ ꯀꯧꯕꯒꯦ?" ꯃꯗꯨꯗ ꯍꯤꯡꯆꯥꯕꯤ ꯑꯁꯤꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ, "ꯏꯕꯨꯡꯉꯣ, ꯃꯁꯤꯒꯤ ꯅꯥꯄꯤ ꯑꯁꯤꯅ ꯃꯩ ꯆꯥꯎꯕꯤ ꯀꯧꯏ.
ꯃꯁꯤꯒꯤ ꯃꯅꯥ ꯑꯃ ꯊꯠꯂꯒ ꯃꯩ ꯆꯥꯎꯕꯤ ꯅꯪ ꯆꯥꯎꯍꯧꯔꯣ ꯍꯥꯏꯗꯨꯅ ꯂꯩꯕꯥꯛꯇ ꯍꯦꯛ ꯊꯥꯗꯕ ꯃꯇꯝꯗ ꯃꯩꯅ ꯏꯀꯣꯏ ꯀꯣꯏꯁꯤꯟꯗꯨꯅ ꯆꯠꯄ ꯉꯝꯂꯣꯏꯗꯧꯔꯤꯕꯅꯤ꯫ ꯃꯗꯨ ꯇꯥꯕꯗ ꯑꯉꯥꯡ ꯑꯁꯤꯅ ꯃꯅꯥ ꯈꯔ ꯊꯠꯂꯒ ꯐꯨꯔꯤꯠ ꯈꯥꯎꯗ ꯍꯥꯞꯆꯤꯜꯂꯤ꯫ ꯑꯗꯨꯗꯒꯤ ꯈꯔ ꯆꯠꯂꯒ ꯍꯤꯡꯆꯥꯕꯤꯁꯤꯡ ꯑꯗꯨꯒꯤ ꯃꯊ꯭ꯋꯥꯏ ꯊꯦꯠꯇꯨꯅ ꯊꯝꯂꯤꯕ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯑꯗꯣ ꯊꯦꯡꯅꯔꯤ꯫ ꯃꯗꯨ ꯎꯕꯗ ꯍꯤꯡꯆꯥꯕꯤꯅ ꯑꯉꯥꯡ ꯑꯗꯨꯗ ꯍꯥꯏꯔꯛꯏ, "ꯌꯦꯡꯉꯣꯏ ꯏꯕꯨꯡꯉꯣ, ꯈꯣꯡꯅꯥꯡ ꯑꯁꯤꯒꯤ ꯃꯇꯣꯟꯗ ꯂꯤꯔꯨꯡ ꯑꯅꯤ ꯇꯨꯝꯕꯥ ꯑꯅꯤ ꯊꯦꯠꯂꯤꯕꯁꯦ, ꯑꯃ ꯑꯁꯤꯅ ꯏꯕꯣꯛꯀꯤꯅꯤ ꯑꯗꯨꯒ ꯑꯃ ꯑꯁꯤꯅ ꯅꯃꯥꯒꯤꯅꯤ꯫ ꯂꯤꯔꯨꯡ ꯑꯁꯦ ꯄꯦꯛ ꯊꯨꯗꯦꯛꯄ ꯃꯇꯝꯗ ꯏꯕꯣꯛꯀꯤ ꯈ꯭ꯋꯥꯡ ꯇꯦꯛꯀꯗꯧꯔꯤꯕꯅꯤ, ꯑꯗꯨꯒ ꯇꯨꯝꯕꯥ ꯑꯁꯦ ꯍꯦꯛ ꯊꯨꯒꯥꯏꯕ ꯃꯇꯝꯗ ꯏꯕꯣꯛꯀꯤ ꯀꯣꯛ ꯑꯁꯦ ꯀꯥꯏꯗꯨꯅ ꯁꯤꯒꯗꯧꯔꯤꯕꯅꯤ, ꯑꯗꯨꯒ ꯅꯃꯥꯒꯤꯁꯨ ꯑꯁꯨꯝꯅ ꯇꯧꯔꯕ ꯃꯇꯝꯗ ꯁꯤꯒꯗꯕꯅꯤ꯫ ꯑꯗꯨ ꯅꯠꯇ꯭ꯔꯤꯕ ꯃꯈꯩ ꯅꯃꯥꯁꯨ ꯑꯩꯁꯨ ꯁꯤꯔꯣꯏ, ꯑꯗꯨꯒ ꯏꯁꯨꯒꯤꯁꯨ ꯑꯁꯤꯒꯨꯝꯕ ꯈꯔ ꯂꯩꯔꯒ ꯏꯕꯣꯛꯅ ꯊꯝꯕꯤꯒꯅꯤ." ꯑꯁꯨꯝꯅ ꯇꯥꯛꯄ ꯂꯣꯏꯔꯗꯨꯅ ꯃꯈꯣꯏ ꯃꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯂꯦ꯫ ꯃꯌꯨꯝ ꯍꯦꯛ ꯌꯧꯔꯕ ꯃꯇꯨꯡꯗ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯑꯉꯥꯡ ꯑꯅꯤꯗꯨꯗ ꯍꯥꯏꯔꯛꯏ, "ꯏꯕꯨꯡꯉꯣ, ꯅꯈꯣꯏ ꯑꯅꯤ ꯂꯩꯔꯝꯃꯨ, ꯏꯕꯣꯛ ꯑꯆꯥ ꯑꯊꯛ ꯈꯔ ꯊꯤꯔꯨꯈꯤꯒꯦ." ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯍꯤꯡꯆꯥꯕꯤ ꯑꯗꯣ ꯆꯠꯈ꯭ꯔꯦ꯫ ꯃꯇꯝ ꯑꯁꯤꯗ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥ ꯑꯁꯤꯅ ꯁꯟꯖꯦ ꯅꯍꯥ ꯑꯉꯥꯡ ꯑꯁꯤꯗ ꯍꯥꯏꯔꯛꯏ, "ꯏꯕꯨꯡꯉꯣ, ꯍꯤꯡꯆꯥꯕꯤ ꯑꯁꯤꯅ ꯆꯠꯈ꯭ꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯑꯩꯈꯣꯏ ꯑꯅꯤ ꯆꯦꯜꯍꯧꯔꯁꯤ." ꯑꯁꯨꯝꯅ ꯍꯥꯏꯅꯔꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯆꯦꯟꯗꯨꯅ ꯂꯤꯔꯨꯡ ꯑꯅꯤ ꯑꯗꯨꯒ ꯇꯨꯝꯕꯥ ꯑꯅꯤ ꯑꯗꯨꯒ ꯈꯣꯡꯅꯥꯡ ꯃꯇꯣꯟ ꯑꯗꯨꯗꯒꯤ ꯂꯧꯊꯔꯨꯔꯦ, ꯑꯗꯨꯒ ꯃꯗꯨ ꯄꯨꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯂꯩꯖꯕꯤ ꯊꯥꯗꯨꯅ ꯆꯦꯜꯂꯛꯂꯦ꯫ ꯑꯁꯣꯝꯗꯗꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥ ꯑꯁꯤꯅ ꯍꯤꯡꯆꯥꯕꯤꯒꯤ ꯂꯤꯔꯨꯡ ꯑꯁꯤꯒ ꯇꯨꯝꯕꯥ ꯑꯁꯤꯒ ꯍꯦꯛ ꯄꯥꯏꯕ ꯃꯇꯝꯗ ꯍꯤꯡꯆꯥꯕꯤ ꯑꯁꯦ ꯃꯀꯣꯛ ꯉꯥꯎꯗꯨꯅ ꯂꯩꯕꯥꯛꯇ ꯇꯨꯔꯦ꯫ ꯑꯗꯨꯗꯒꯤꯗꯤ ꯃꯁꯥ ꯑꯁꯦ ꯁꯣꯟꯊꯔꯛꯂꯦ꯫ ꯃꯗꯨꯗ ꯍꯤꯡꯆꯥꯕꯤ ꯑꯁꯤꯅ ꯈꯜꯂꯤ, "ꯑꯩ ꯑꯁꯦ ꯅꯍꯥꯟ ꯃꯈꯩꯒ ꯏꯃꯥꯟ ꯃꯥꯟꯅꯗꯦꯗ, ꯑꯉꯥꯡꯁꯤꯡ ꯑꯗꯨꯗꯁꯨ ꯑꯩꯈꯣꯏꯒꯤ ꯊꯋꯥꯏ ꯂꯩꯐꯝꯁꯨ ꯇꯥꯛꯊꯣꯛꯂꯝꯂꯦ, ꯑꯗꯨꯅꯗꯤ ꯑꯩ ꯌꯥꯝꯅ ꯊꯨꯅ ꯌꯨꯝꯗ ꯍꯟꯗꯕ ꯌꯥꯗ꯭ꯔꯦ." ꯑꯁꯤ ꯈꯜꯂꯗꯨꯅ ꯍꯤꯡꯆꯥꯕꯤ ꯑꯁꯤꯅ ꯃꯌꯨꯝꯂꯣꯝꯗ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯑꯉꯥꯡ ꯑꯅꯤ ꯑꯗꯣ ꯂꯩꯔꯝꯗ꯭ꯔꯦ꯫ ꯑꯗꯨꯗꯒꯤ ꯃꯍꯥꯛꯅ ꯑꯃꯨꯛ ꯃꯈꯣꯏꯒꯤ ꯊꯋꯥꯏ ꯊꯝꯐꯝ ꯑꯗꯨꯗ ꯌꯦꯡꯂꯨꯕꯗꯗꯤ ꯂꯤꯔꯨꯡ ꯑꯅꯤ ꯑꯗꯨꯁꯨ ꯇꯨꯝꯕꯥ ꯑꯅꯤ ꯑꯗꯨꯁꯨ ꯂꯩꯔꯝꯗ꯭ꯔꯦ꯫ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯈꯜꯂꯤ, "ꯍꯩꯁ, ꯑꯉꯥꯡꯁꯤꯡ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯊꯋꯥꯏ ꯄꯨꯔꯒ ꯆꯠꯈ꯭ꯔꯦꯅ, ꯑꯗꯨꯅꯗꯤ ꯑꯩꯅ ꯃꯈꯣꯏꯕꯨ ꯐꯪꯗ꯭ꯔꯤ ꯐꯥꯎꯕ ꯇꯥꯟꯅꯗꯕ ꯌꯥꯗ꯭ꯔꯦ." ꯑꯁꯨꯝꯅ ꯈꯜꯂꯗꯨꯅ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯅꯨꯄꯥ ꯃꯆꯥ ꯑꯅꯤ ꯑꯗꯨꯕꯨ ꯇꯥꯟꯅꯔꯛꯂꯦ꯫ ꯅꯨꯄꯥ ꯃꯆꯥ ꯑꯅꯤ ꯑꯗꯨꯁꯨ ꯌꯥꯝꯅ ꯀꯟꯅ ꯆꯦꯜꯂꯤ꯫ ꯑꯁꯨꯝꯅ ꯇꯥꯟꯅꯔꯛꯄ ꯑꯁꯤꯗ ꯐꯪꯒꯗꯕ ꯈꯖꯤꯛꯇꯪ ꯉꯥꯏꯔꯛꯂꯕ ꯃꯇꯝꯗ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥ ꯑꯁꯤꯅ ꯐꯨꯔꯤꯠ ꯈꯥꯎꯗꯒꯤ ꯀꯥꯛꯐꯩ ꯆꯥꯎꯕꯤ ꯃꯅꯥ ꯑꯗꯣ ꯂꯧꯊꯣꯛꯂꯦ, ꯑꯗꯨꯒ ꯍꯥꯏꯔꯛꯏ, "ꯀꯥꯛꯐꯩ ꯆꯥꯎꯕꯤ, ꯅꯪ ꯆꯥꯎꯍꯧꯔꯣ ꯍꯩ." ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯃꯅꯥ ꯑꯗꯣ ꯂꯩꯕꯥꯛꯇ ꯊꯥꯗꯕ ꯃꯇꯝꯗꯗꯤ ꯀꯥꯛꯐꯩꯅ ꯄꯨꯝꯌꯣꯝ ꯌꯣꯝꯗꯨꯅ ꯍꯤꯡꯆꯥꯕꯤ ꯑꯗꯣ ꯆꯠꯄ ꯉꯝꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯍꯤꯡꯆꯥꯕꯤ ꯑꯁꯤꯅ ꯆꯠꯄ ꯉꯝꯗ꯭ꯔꯤꯉꯩ ꯑꯁꯤꯗ ꯅꯨꯄꯥ ꯃꯆꯥ ꯑꯅꯤ ꯑꯁꯤꯅ ꯈꯔ ꯂꯥꯞꯅ ꯑꯃꯨꯛ ꯆꯦꯜꯍꯧꯔꯦ꯫ ꯑꯗꯨꯗꯒꯤꯗꯤ ꯍꯤꯡꯆꯥꯕꯤ ꯑꯁꯤꯅ ꯉꯥꯏꯍꯥꯛ ꯂꯦꯞꯂꯨꯔꯕ ꯃꯇꯨꯡꯗꯒꯤ ꯑꯃꯨꯛ ꯇꯥꯟꯅꯔꯛꯂꯦ꯫ ꯅꯨꯄꯥ ꯃꯆꯥ ꯑꯅꯤ ꯑꯁꯤ ꯐꯪꯒꯗꯕ ꯈꯖꯤꯛꯇꯪ ꯉꯥꯏꯔꯛꯂꯕ ꯃꯇꯝꯗ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥ ꯑꯁꯤꯅ ꯐꯨꯔꯤꯠ ꯈꯥꯎꯗꯒꯤ ꯇꯤꯟꯐꯥ ꯆꯥꯎꯕꯤ ꯃꯅꯥ ꯑꯗꯣ ꯂꯧꯊꯣꯛꯂꯦ, ꯑꯗꯨꯒ ꯍꯥꯏꯔꯛꯏ, "ꯇꯤꯟꯐꯥ ꯆꯥꯎꯕꯤ, ꯅꯪ ꯆꯥꯎꯍꯧꯔꯣ ꯍꯩ." ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯃꯅꯥ ꯑꯗꯨ ꯊꯥꯗꯕ ꯃꯇꯝꯗꯗꯤ ꯇꯤꯟꯐꯥꯅ ꯄꯨꯝꯌꯣꯝ ꯌꯣꯝꯗꯨꯅ ꯍꯤꯡꯆꯥꯕꯤ ꯑꯗꯣ ꯆꯠꯄ ꯉꯝꯗ꯭ꯔꯦ꯫ ꯑꯗꯨꯗꯒꯤꯗꯤ ꯅꯨꯄꯥ ꯃꯆꯥ ꯑꯅꯤ ꯑꯁꯤꯅ ꯍꯤꯡꯆꯥꯕꯤ ꯑꯁꯤꯅ ꯆꯠꯄ ꯉꯝꯗ꯭ꯔꯤꯉꯩ ꯑꯁꯤꯗ ꯈꯔ ꯂꯥꯞꯅ ꯑꯃꯨꯛ ꯆꯦꯜꯍꯧꯔꯦ꯫ ꯍꯤꯡꯆꯥꯕꯤ ꯑꯁꯤꯅ ꯆꯦꯟꯐꯝ ꯈꯪꯗꯗꯨꯅ ꯉꯥꯏꯍꯥꯛ ꯂꯦꯞꯂꯨꯔꯕ ꯃꯇꯨꯡꯗꯒꯤꯗꯤ ꯑꯃꯨꯛ ꯇꯥꯟꯅꯔꯛꯂꯦ꯫ ꯑꯁꯨꯝꯅ ꯇꯥꯟꯅꯔꯛꯄ ꯑꯁꯤꯗ ꯐꯪꯒꯗꯕ ꯈꯖꯤꯛꯇꯪ ꯉꯥꯏꯔꯕ ꯃꯇꯝꯗ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥ ꯑꯁꯤꯅ ꯐꯨꯔꯤꯠ ꯈꯥꯎꯗꯒꯤ ꯏꯁꯤꯡ ꯆꯥꯎꯕꯤ ꯃꯅꯥ ꯑꯗꯣ ꯑꯃꯨꯛ ꯂꯧꯊꯣꯛꯂꯦ, ꯑꯗꯨꯒ ꯍꯥꯏꯔꯛꯏ, "ꯏꯁꯤꯡ ꯆꯥꯎꯕꯤ, ꯅꯪ ꯆꯥꯎꯍꯧꯔꯣ ꯍꯩ." ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯅꯥ ꯑꯗꯣ ꯂꯩꯕꯥꯛꯇ ꯊꯥꯗꯕ ꯃꯇꯝꯗꯗꯤ ꯏꯁꯤꯡꯅ ꯃꯥꯏꯀꯩ ꯃꯔꯤꯃꯛꯇ ꯀꯣꯏꯁꯤꯟꯗꯨꯅ ꯍꯤꯡꯆꯥꯕꯤ ꯑꯗꯣ ꯆꯠꯄ ꯉꯝꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯍꯤꯡꯆꯥꯕꯤ ꯑꯁꯤꯅ ꯆꯠꯄ ꯉꯝꯗ꯭ꯔꯤꯉꯩ ꯑꯁꯤꯗ ꯅꯨꯄꯥ ꯃꯆꯥ ꯑꯅꯤ ꯑꯁꯤꯅ ꯈꯔ ꯂꯥꯞꯅ ꯆꯦꯜꯍꯧꯔꯦ꯫ ꯏꯁꯤꯡ ꯑꯗꯣ ꯋꯥꯅ ꯂꯥꯟꯊꯣꯛꯇꯨꯅ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯑꯃꯨꯛ ꯇꯥꯟꯅꯔꯛꯂꯦ꯫
ꯑꯁꯨꯝꯅ ꯇꯥꯟꯅꯔꯛꯄ ꯑꯁꯤꯗ ꯐꯪꯒꯗꯕ ꯈꯖꯤꯛꯇ ꯉꯥꯏꯔꯛꯂꯕ ꯃꯇꯝꯗ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥ ꯑꯁꯤꯅ ꯐꯨꯔꯤꯠ ꯈꯥꯎꯗꯒꯤ ꯃꯩ ꯆꯥꯎꯕꯤ ꯃꯅꯥ ꯑꯃ ꯂꯧꯊꯣꯛꯂꯦ ꯑꯗꯨꯒ ꯍꯥꯏꯔꯛꯏ, "ꯃꯩ ꯆꯥꯎꯕꯤ, ꯅꯪ ꯆꯥꯎꯍꯧꯔꯣ ꯍꯩ"꯫ ꯑꯁꯨꯝꯅ ꯍꯥꯏꯔꯗꯨꯅ ꯃꯅꯥ ꯑꯗꯣ ꯂꯩꯕꯥꯛꯇ ꯍꯦꯛ ꯊꯥꯗꯕ ꯃꯇꯝꯗꯗꯤ ꯃꯥꯏꯀꯩ ꯃꯔꯤꯃꯛꯇ ꯃꯩꯅ ꯏꯀꯣꯏ ꯀꯣꯏꯁꯤꯟꯗꯨꯅ ꯆꯥꯛꯄ ꯃꯔꯝꯅ ꯍꯤꯡꯆꯥꯕꯤ ꯑꯗꯣ ꯆꯠꯄ ꯉꯝꯗ꯭ꯔꯦ꯫ ꯃꯇꯝ ꯑꯁꯤꯗ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥ ꯑꯃꯗꯤ ꯁꯟꯖꯦ ꯅꯍꯥ ꯑꯗꯣ ꯍꯥꯟꯅꯗꯒꯤ ꯈꯔ ꯍꯦꯟꯅ ꯂꯥꯞꯅ ꯆꯦꯜꯍꯧꯔꯦ꯫ ꯑꯗꯨꯗꯒꯤ ꯍꯤꯡꯆꯥꯕꯤ ꯑꯁꯤꯅ ꯃꯩ ꯃꯔꯛꯇꯒꯤ ꯂꯤꯊꯣꯔꯛꯂꯒ ꯑꯃꯨꯛ ꯀꯟꯅ ꯇꯥꯟꯅꯔꯛꯂꯦ꯫ ꯃꯇꯝ ꯑꯁꯤꯗ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥ ꯑꯁꯤꯅ ꯍꯤꯡꯆꯥꯕꯤ ꯑꯗꯨꯒꯤ ꯂꯤꯔꯨꯡ ꯑꯗꯣ ꯄꯨꯊꯣꯛꯂꯦ ꯑꯗꯨꯒ ꯍꯤꯡꯆꯥꯕꯤ ꯑꯗꯨꯗ ꯎꯠꯂꯗꯨꯅ ꯍꯥꯏꯔꯛꯏ, "ꯏꯕꯣꯛ, ꯃꯁꯤ ꯌꯦꯡꯕꯤꯌꯨ, ꯃꯁꯤ ꯑꯃꯨꯛꯇ ꯌꯦꯡꯉꯨ"꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄ ꯑꯁꯤꯗ ꯍꯤꯡꯆꯥꯕꯤ ꯑꯁꯤꯅ ꯈꯨꯝꯂꯛꯏ, "ꯏꯕꯨꯡꯉꯣ, ꯃꯗꯨ ꯏꯕꯣꯛꯀꯤ ꯈ꯭ꯋꯥꯡꯅꯤ, ꯃꯗꯨ ꯏꯕꯣꯛꯇ ꯄꯤꯔꯝꯃꯨ"꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯃꯃꯤꯠ ꯑꯗꯣ ꯏꯃꯨꯛ ꯉꯥꯡꯂꯒ ꯉꯪꯂꯗꯨꯅ ꯇꯥꯟꯅꯔꯛꯂꯤ꯫ ꯐꯪꯒꯗꯕ ꯈꯖꯤꯛꯇ ꯉꯥꯏꯔꯛꯂꯕ ꯃꯇꯝꯗ ꯅꯤꯡꯊꯧ ꯃꯆꯥ ꯑꯁꯤꯅ ꯂꯤꯔꯨꯡ ꯑꯗꯣ ꯄꯦꯛ ꯂꯥꯎꯅ ꯊꯨꯗꯦꯛꯂꯤ꯫ ꯃꯇꯝ ꯑꯁꯤꯗ ꯍꯤꯡꯆꯥꯕꯤ ꯑꯗꯣ ꯃꯈ꯭ꯋꯥꯡ ꯇꯦꯛꯂꯤ ꯑꯗꯨꯒ ꯃꯈ꯭ꯋꯥꯡ ꯑꯗꯣ ꯁꯣꯔꯣ ꯁꯣꯔꯣ ꯆꯤꯡꯗꯨꯅ ꯃꯁꯝ ꯃꯅꯥ ꯏꯐꯥ ꯐꯥꯗꯨꯅ ꯇꯥꯟꯅꯔꯛꯂꯤ꯫ ꯑꯗꯨꯗꯒꯤꯗꯤ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥ ꯑꯁꯤꯅ ꯇꯨꯝꯕꯥ ꯑꯗꯣ ꯑꯃꯨꯛ ꯄꯨꯊꯣꯛꯂꯦ ꯑꯗꯨꯒ ꯍꯥꯏꯔꯛꯏ, "ꯏꯕꯣꯛ, ꯇꯨꯝꯕꯥ ꯑꯁꯤ ꯑꯃꯨꯛꯇ ꯌꯦꯡꯕꯤꯌꯨ"꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄ ꯑꯁꯤꯗ ꯍꯤꯡꯆꯥꯕꯤ ꯑꯁꯤꯅ ꯇꯨꯝꯕꯥ ꯑꯗꯨ ꯎꯕꯗ ꯈꯨꯝꯂꯛꯏ, "ꯏꯕꯨꯡꯉꯣ, ꯃꯗꯣ ꯏꯕꯣꯛꯀꯤ ꯀꯣꯛꯅꯤ, ꯃꯗꯨ ꯑꯩꯉꯣꯟꯗ ꯈꯔ ꯄꯤꯔꯝꯃꯨ"꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯃꯁꯥ ꯑꯗꯣ ꯁꯣꯔꯣ ꯁꯣꯔꯣ ꯆꯤꯡꯗꯨꯅ ꯇꯥꯟꯅꯔꯛꯂꯤ꯫ ꯐꯪꯒꯗꯕ ꯈꯖꯤꯛꯇꯪ ꯉꯥꯏꯔꯕ ꯃꯇꯝꯗ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥ ꯑꯁꯤꯅ ꯇꯨꯝꯕꯥ ꯑꯗꯣ ꯄꯣꯞ ꯂꯥꯎꯅ ꯊꯨꯒꯥꯏꯔꯦ꯫ ꯃꯇꯝ ꯑꯗꯨꯗꯗꯤ ꯍꯤꯡꯆꯥꯕꯤ ꯑꯗꯣ ꯃꯀꯣꯛ ꯀꯥꯏꯗꯨꯅ ꯁꯤꯔꯦ꯫ ꯃꯇꯝ ꯑꯁꯤꯗ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥ ꯑꯁꯤꯅ ꯁꯟꯖꯦ ꯅꯍꯥ ꯑꯗꯨꯗ ꯍꯥꯏꯔꯛꯏ, "ꯏꯕꯨꯡꯉꯣ, ꯅꯪꯒꯤ ꯅꯌꯨꯝ ꯀꯗꯥꯏꯗꯅꯣ? ꯅꯪꯒꯤ ꯅꯌꯨꯝꯗ ꯊꯤꯟꯕꯤꯔꯝꯃꯒꯦ"꯫ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯁꯟꯖꯦ ꯅꯍꯥꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯤ꯫ ꯃꯇꯝ ꯑꯁꯤꯗ ꯁꯟꯖꯦ ꯅꯍꯥ ꯑꯗꯨꯒꯤ ꯃꯄꯥ ꯃꯃꯥ ꯑꯗꯨꯗꯤ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯃꯆꯥꯕꯨ ꯊꯤꯐꯝ ꯈꯪꯗꯕꯅ ꯁꯣꯏꯗꯅ ꯃꯐꯝ ꯑꯗꯨꯗ ꯁꯤꯗꯨꯅ ꯂꯩꯔꯝꯂꯒꯅꯤ ꯈꯟꯗꯨꯅ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯄꯥ ꯃꯃꯥ ꯑꯅꯤ ꯑꯗꯨꯅ ꯋꯥꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯅꯨꯄꯥ ꯃꯆꯥ ꯑꯃꯒ ꯂꯣꯏꯅꯅ ꯆꯪꯂꯛꯄ ꯎꯕꯗ ꯃꯄꯤ ꯏꯔꯥ ꯆꯦꯟꯗꯨꯅ ꯍꯔꯥꯎꯕꯅ ꯈꯝ ꯊꯦꯡꯈ꯭ꯔꯦ꯫ ꯃꯄꯥ ꯃꯃꯥ ꯑꯅꯤꯗ ꯃꯈꯣꯏꯅ ꯊꯦꯡꯅꯔꯛꯄ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯂꯤꯔꯦ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯃꯃꯥ ꯃꯄꯥꯗ ꯁꯤꯟꯅꯔꯝꯂꯒ ꯀꯣꯅꯨꯡꯗ ꯂꯥꯛꯂꯤ꯫ ꯅꯤꯡꯊꯧ ꯃꯆꯥ ꯑꯁꯤꯅ ꯀꯣꯅꯨꯡꯗ ꯑꯃꯨꯛ ꯍꯜꯂꯛꯄ ꯑꯁꯤꯗ ꯃꯃꯥ ꯑꯇꯣꯟꯕꯤ ꯍꯤꯡꯆꯥꯕꯤ ꯑꯁꯦ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦ꯫ ꯃꯍꯥꯛꯅ ꯈꯜꯂꯤ, "ꯑꯩꯒꯤ ꯏꯃꯥꯗ ꯑꯉꯥꯡ ꯑꯁꯦ ꯑꯃꯨꯛ ꯂꯥꯛꯍꯜꯂꯒꯅꯨ ꯍꯥꯏꯔꯒ ꯂꯥꯛꯏꯕ ꯑꯁꯤꯅꯗꯤ ꯀꯔꯤ ꯇꯧꯔꯕꯖꯥꯠꯅꯣ?" ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯂꯩꯈ꯭ꯔꯤ꯫ ꯅꯤꯡꯊꯧ ꯃꯆꯥ ꯑꯁꯤꯅ ꯀꯣꯅꯨꯡꯗ ꯌꯧꯔꯛꯂꯕ ꯃꯇꯨꯡꯗ ꯃꯄꯥ ꯏꯕꯨꯡꯉꯣ ꯅꯤꯡꯊꯧꯗ ꯍꯥꯏꯔꯛꯏ, "ꯏꯄꯥ ꯏꯕꯨꯡꯉꯣ, ꯑꯩꯅ ꯏꯕꯣꯛꯀꯤ ꯃꯅꯥꯛꯇ ꯆꯠꯂꯨꯕ ꯃꯇꯝꯗ ꯀꯨꯝꯍꯩ ꯑꯃ ꯍꯩꯔꯛꯏ꯫ ꯑꯗꯨꯅ ꯏꯄꯥ ꯏꯕꯨꯡꯉꯣ, ꯑꯉꯝ ꯑꯊꯧ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯇ ꯄꯥꯎ ꯆꯦꯟꯕꯤꯌꯨ, ꯑꯗꯨꯒ ꯏꯃꯥ ꯑꯅꯤꯒ ꯏꯄꯥ ꯏꯕꯨꯡꯉꯣꯒꯅ ꯃꯥꯡꯗ ꯐꯝꯕꯤꯌꯨ꯫ ꯑꯩꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯃꯥꯡꯗ ꯀꯨꯝꯍꯩ ꯑꯗꯣ ꯎꯠꯆꯒꯦ"꯫ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯅꯤꯡꯊꯧ ꯑꯁꯤꯅ ꯃꯅꯥꯏꯁꯤꯡ ꯊꯥꯗꯨꯅ ꯑꯉꯝ ꯑꯊꯧ ꯑꯃꯗꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯗ ꯍꯌꯦꯡ ꯑꯌꯨꯛ ꯀꯣꯅꯨꯡꯒꯤ ꯂꯝꯄꯥꯛꯇ ꯅꯤꯡꯊꯧꯒꯤ ꯃꯆꯥ ꯏꯕꯨꯡꯉꯣꯅ ꯑꯆꯧꯕ ꯀꯨꯝꯍꯩ ꯑꯃ ꯎꯠꯀꯗꯧꯔꯤ ꯍꯥꯏꯅ ꯄꯥꯎ ꯆꯦꯜꯍꯜꯂꯤ꯫ ꯅꯣꯡꯉꯥꯟꯕꯒꯤ ꯑꯌꯨꯛꯇ ꯀꯣꯅꯨꯡꯒꯤ ꯂꯝꯄꯥꯛ ꯑꯗꯨꯗ ꯅꯤꯡꯊꯧꯒꯤ ꯑꯉꯝ ꯑꯊꯧ ꯑꯃꯁꯨꯡ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯀꯨꯝꯍꯩ ꯌꯦꯡꯒꯗꯕꯒꯤ ꯆꯣꯅ ꯇꯤꯜꯂꯛꯂꯤ꯫ ꯑꯗꯨꯒ ꯅꯤꯡꯊꯧ ꯑꯁꯤꯒ ꯃꯃꯥ ꯏꯕꯦꯝꯃ ꯑꯅꯤꯒꯅ ꯃꯆꯥꯒꯤ ꯀꯨꯝꯍꯩ ꯌꯦꯡꯒꯗꯕꯒꯤ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯀꯤ ꯃꯥꯡꯗ ꯐꯝꯂꯤ꯫ ꯃꯇꯝ ꯑꯁꯤꯗ ꯑꯉꯥꯡ ꯑꯁꯤꯅ ꯈꯥꯎ ꯑꯃ ꯄꯥꯏꯗꯨꯅ ꯃꯌꯥꯝ ꯃꯥꯡꯗ ꯊꯣꯛꯂꯛꯂꯦ ꯑꯗꯨꯒ ꯃꯍꯥꯛꯅ ꯈꯥꯎ ꯃꯅꯨꯡꯗꯒꯤ ꯂꯤꯔꯨꯡ ꯑꯗꯨ ꯂꯧꯊꯣꯛꯂꯒ ꯍꯥꯏꯔꯛꯏ, "ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ, ꯑꯩꯅ ꯄꯥꯏꯔꯤꯕ ꯂꯤꯔꯨꯡ ꯑꯁꯦ ꯌꯦꯡꯕꯤꯌꯨ"꯫ ꯂꯤꯔꯨꯡ ꯑꯗꯨ ꯊꯥꯡꯒꯠꯇꯨꯅ ꯃꯥꯏꯀꯩ ꯃꯔꯤꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯇ ꯎꯠꯂꯛꯄꯗ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯑꯗꯨꯅ ꯂꯤꯔꯨꯡ ꯑꯁꯤꯅ ꯀꯔꯤ ꯇꯧꯔꯛꯀꯗꯧꯔꯤꯕꯅꯣ ꯈꯟꯗꯨꯅ ꯃꯃꯤꯠ ꯀꯨꯞꯇꯕ ꯃꯈꯩ ꯌꯦꯡꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯇꯝ ꯑꯁꯤꯗ ꯂꯩꯃ ꯑꯇꯣꯟꯕꯤ ꯑꯁꯤꯗꯤ ꯃꯁꯥ ꯑꯗꯣ ꯐꯦꯔꯦ ꯐꯦꯔꯦ ꯍꯥꯏꯗꯨꯅ ꯅꯤꯛꯂꯛꯂꯦ ꯑꯗꯨꯒ ꯍꯥꯟꯅꯒꯤ ꯐꯖꯕ ꯁꯛꯇꯝ ꯑꯗꯣ ꯃꯥꯡꯈꯤꯗꯨꯅ ꯃꯁꯝ ꯃꯅꯥ ꯏꯐꯥ ꯐꯥꯔꯒ ꯃꯌꯥ ꯁꯤꯡꯖꯪꯃꯨꯛ ꯆꯧꯔꯒ
ꯃꯃꯤꯠ ꯆꯐꯨꯃꯨꯛ ꯂꯥꯎꯔꯛꯂꯦ꯫ ꯂꯩꯃ ꯑꯇꯣꯟꯕꯤ ꯍꯤꯡꯆꯥꯕꯤ ꯑꯁꯤꯅ ꯃꯥꯒꯤ ꯃꯊ꯭ꯋꯥꯏ ꯃꯥꯡꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯃꯆꯥ ꯏꯕꯨꯡꯉꯣꯗ ꯍꯥꯏꯔꯛꯏ, "ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯃꯗꯨ ꯏꯃꯥꯒꯤ ꯈ꯭ꯋꯥꯡꯅꯤ, ꯃꯗꯣ ꯑꯩꯉꯣꯟꯗ ꯄꯤꯕꯤꯌꯨ"꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄ ꯑꯁꯤꯗ ꯑꯉꯥꯡ ꯑꯁꯤꯅ ꯂꯤꯔꯨꯡ ꯑꯁꯦ ꯃꯥꯏꯀꯩ ꯃꯔꯤꯃꯛꯇ ꯑꯃꯨꯛꯇꯪ ꯎꯠꯂꯝꯂꯒ ꯃꯈꯨꯗ ꯊꯣꯡꯗꯨꯅ ꯄꯣꯛ ꯂꯥꯎꯅ ꯊꯨꯗꯦꯛꯂꯦ꯫ ꯃꯇꯝ ꯑꯁꯤꯗ ꯍꯤꯡꯆꯥꯕꯤ ꯑꯁꯤꯒꯤ ꯃꯈ꯭ꯋꯥꯡ ꯑꯁꯤ ꯇꯦꯛꯂꯦ꯫ ꯑꯗꯨꯗꯒꯤꯗꯤ ꯑꯃꯨꯛ ꯅꯤꯡꯊꯧ ꯃꯆꯥꯁꯤꯅ ꯇꯨꯝꯕꯥ ꯑꯗꯣ ꯄꯨꯊꯣꯔꯛꯂꯦ꯫ ꯑꯗꯨꯒ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯇꯨꯝꯕꯥ ꯑꯁꯤ ꯑꯃꯨꯛꯇ ꯌꯦꯡꯕꯤꯌꯨ"꯫ ꯇꯨꯝꯕꯥ ꯑꯗꯣ ꯊꯥꯡꯒꯠꯇꯨꯅ ꯃꯥꯏꯀꯩ ꯃꯔꯤꯃꯛꯇ ꯂꯩꯗꯨꯅ ꯎꯠꯂꯦ꯫ ꯃꯗꯨꯗ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯑꯁꯨꯝꯅ ꯂꯥꯎꯔꯛꯂꯦ, "ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯃꯗꯣ ꯏꯃꯥꯒꯤ ꯀꯣꯛꯅꯤ, ꯃꯗꯨ ꯏꯃꯥꯗ ꯄꯤꯌꯨ"꯫ ꯑꯗꯨꯗꯒꯤꯗꯤ ꯅꯤꯡꯊꯧ ꯃꯆꯥ ꯑꯗꯨꯅ ꯇꯨꯝꯕꯥ ꯑꯗꯣ ꯂꯩꯕꯥꯛꯇ ꯄꯣꯞ ꯊꯥꯗꯗꯨꯅ ꯊꯨꯒꯥꯏꯔꯦ꯫ ꯃꯗꯨꯗ ꯍꯤꯡꯆꯥꯕꯤ ꯑꯗꯣ ꯃꯀꯣꯛ ꯀꯥꯏꯗꯨꯅ ꯂꯩꯕꯥꯛꯇ ꯇꯥꯗꯨꯅ ꯁꯤꯔꯦ꯫ ꯃꯗꯨ ꯎꯕꯗ ꯃꯄꯥ ꯅꯤꯡꯊꯧꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯆꯥꯕꯨ ꯀꯣꯜꯂꯒ ꯍꯥꯏꯔꯛꯏ, "ꯏꯄꯥꯒꯤ ꯏꯕꯨꯡꯉꯣ, ꯏꯄꯥꯗꯤ ꯅꯍꯥꯟ ꯃꯈꯩ ꯅꯃꯥ ꯑꯇꯣꯟꯕꯤ ꯑꯁꯦ ꯍꯤꯡꯆꯥꯕꯤꯅꯤ ꯍꯥꯏꯕ ꯈꯪꯂꯨꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯏꯆꯥꯅꯨꯄꯥ ꯄꯣꯛꯆꯕꯒꯤ ꯃꯄꯥꯟ ꯍꯥꯏꯕꯗꯣ ꯍꯧꯖꯤꯛꯇꯤ ꯏꯄꯥ ꯐꯪꯂꯦ꯫ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯑꯗꯨꯁꯨ ꯅꯤꯡꯊꯧ ꯃꯆꯥ ꯑꯗꯨꯅ ꯇꯧꯔꯛꯂꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯄꯨꯡꯉꯛ ꯉꯛꯈ꯭ꯔꯦ"꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯂꯩꯃ ꯑꯇꯣꯟꯕꯤ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯃꯕꯨꯛ ꯐꯠꯇꯕꯗꯒꯤ ꯃꯃꯥ ꯃꯆꯥ ꯁꯤꯗꯨꯅ ꯇꯣꯛꯈꯤ꯫ ꯑꯗꯨꯒ ꯅꯤꯡꯊꯧ ꯃꯆꯥ ꯑꯗꯨꯅ ꯃꯄꯥ ꯅꯤꯡꯊꯧ ꯑꯃꯁꯨ ꯃꯃꯥ ꯏꯕꯦꯝꯃꯒ ꯂꯣꯏꯅꯗꯨꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤ꯫